Hello friends, takhel gi misel nam ka hanna mayam gi channel sida taram noksari ngasi jana go video puna mayam ngi pham da laksara mayam ngasi di gopi bhujan haidi ras numit ni jagoi numit ne ba ayuk ni si gopi bhujan taw doi ni gopi jing chakpi ja doi ni do gopi tan ta ta mi chu mayam yauri numi chu yam doi ni ngasi di ado koi kare e pung 12 manung da ka ba hai bana ba 12 ta dore huji do mayam lei nung kat pa mai ngasi di mayam na kat pa mayam jam doi ni ba kathi mom de chin hai ngamuk dagi lei dagi kari dagi mai thok pa do mombati dop kathi loina katnari ini nang phone to gi ba to ga आरती होदरे आरती होदरे गोपीजू साइड गोपी मनी लागतन ने गोपी hello mathang chappi son jeng une आरती होदरे ish jalani da ngasi akoy gopi majang ni jagoy na sala हौजिक भंडा चादरे दो मंडली मनुंग सिदी ngahale raga rasana dorbe mandoli manung sigadi pijadre do side chigani mandoli mapandane asi mayam loina line oina phamme to gopi jingna tongana gopi ngakta tongana oidoini sina atopa jawbo jingdo prasadi khunba lakpa jingdo ado jingdo ni singje seda mapandane mandoli gi mapanda siloina si ikoi bane line oina phamme mi budi challoya ba anirak thokna chaba nangani mi se yame ba Sumda sumaina line oina phamme ba siga loin phamdoi ni sidi akhoi gopi kun mari duna sida laimang siga asiga loina paringani thokna ne mamang onthana ne paringani thokna ko mathung manau naina ne sum khoi jagoi da jaman lepado mathung manau oina phamna sumaina
ꯁꯤ ꯂꯥꯏꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯐꯝꯃꯦ ꯁꯤꯅ ꯒꯣꯄꯤ ꯈꯛꯇ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯃꯤꯅ ꯑꯁꯣꯝꯗ ꯑꯣꯏꯅ ꯒꯣꯄꯤ ꯃꯔꯛꯁꯤꯒ ꯌꯥꯎꯍꯟꯗ꯭ꯔꯦꯕ ꯑꯇꯣꯞꯄ ꯃꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅ ꯐꯝꯃꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯒꯣꯄꯤꯁꯤꯡꯁꯤꯒ ꯇꯣꯉꯥꯟꯅ ꯄꯅꯥꯇꯟꯒ ꯇꯧꯕ ꯑꯃ ꯐꯤ ꯊꯥꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯒꯣꯄꯤ ꯉꯥꯛꯇ ꯁꯤꯗ ꯐꯝꯃꯤ ꯄꯨꯟꯅ kita lah ada kunam tu konten ni le. Khara ingang wa ekno to han wa pasi. ko yuni pana do pije ni anga. Nang pana de. Pana tha to hai ji. Ki na uro bo. Ai ne to. Gali di kopi ni kan bubai bai. Kami ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯔꯣꯟ ꯃꯆꯥꯗꯤ ꯇꯧꯍꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯅꯦ ꯍꯣꯔꯦꯟ ꯂꯥꯏꯗꯅꯦ ꯏꯕꯨꯡ ꯏꯕꯦꯝꯃꯗ ꯂꯩ ꯄꯔꯦꯡ ꯀꯠꯀꯦ ꯍꯥꯏꯅꯅꯦ ꯂꯩꯒ ꯆꯠꯀꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯂꯩꯗꯣ ꯂꯩꯅ ꯄꯨꯔꯛꯑꯒ ꯂꯦꯡꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒ ꯅꯨꯡꯇꯤꯒ ꯆꯠꯀꯦ ꯇꯧꯔꯤ ꯂꯩꯕ ꯃꯦꯂꯥꯁꯨ ꯐꯝꯃꯦ ꯐꯖꯅ ꯐꯝꯃꯤꯗꯨ ꯃꯌꯥꯝ ꯕꯖꯥꯔꯒꯤ ꯒꯣꯄꯤ ꯑꯅꯤ ꯕꯤꯟꯗꯥꯕꯟꯗ ꯆꯣꯡꯊꯣꯔꯛꯅ ꯍꯧꯖꯤꯛ ꯂꯩꯕ ꯀ꯭ꯔꯤꯁꯅꯗ ꯀꯠꯅꯕꯒꯤ ꯂꯩꯕ ꯍꯧꯖꯤꯛ ꯑꯣꯔꯤꯌꯦꯟꯇ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯅ ꯄꯥꯏꯊꯣꯔꯛꯅ ꯕꯤꯟꯗꯥꯕꯟꯗ ꯄꯥꯏꯊꯣꯔꯛꯅ ꯑꯣꯔꯤꯌꯦꯟ ꯆꯣꯡꯕꯅꯤ ꯃꯃꯥꯡꯗ ꯂꯥꯛꯏ ꯒꯣꯄꯤ ꯑꯅꯤ ꯊꯤꯔꯝꯃꯅꯤ ꯀ꯭ꯔꯤꯁꯅꯅ ꯑꯩꯒꯤ ꯒꯣꯄꯤ ꯑꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯒꯣꯄꯤ ꯑꯅꯤ ꯄꯥꯏꯊꯣꯔꯛꯅ ꯍꯧꯖꯤꯛ ꯕꯖꯥꯔꯒꯤ ꯒꯣꯄꯤ ꯑꯅꯤ ꯃꯥꯡꯉꯤ ꯍꯧꯖꯤꯛ ꯐ꯭ꯂꯥꯋꯔ ꯁꯣꯞꯇ ꯂꯥꯛꯏ ꯐ꯭ꯂꯥꯋꯔ ꯁꯣꯞꯇ ꯑꯩꯈꯣꯏ ꯑꯥꯂꯦꯛꯁ ꯑꯃꯅꯤꯗꯣ ꯑꯗꯨꯒ ꯗꯨꯀꯥꯟ ꯊꯤꯡꯉꯝꯃꯦꯕ ꯔꯤꯛꯁꯥꯗ ꯆꯣꯡꯈꯠꯅ ꯂꯥꯛꯑꯦ चलो ये बैठा ꯃꯌꯥꯝ ꯁꯅꯥꯔꯩ ꯄꯨꯔꯛꯇ꯭ꯔꯦ ꯑꯁꯤ ꯖꯨꯏꯒꯤꯅꯦ ꯖꯨꯏ ꯂꯩꯗꯣ ꯑꯗꯨꯒꯤ ꯄꯔꯦꯡ ꯑꯅꯤ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯑꯗꯒꯤ ꯁꯝꯖꯤꯗ ꯊꯦꯠꯅꯕꯒꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯦ ꯔꯤꯛꯁꯥ ꯇꯣꯡꯈꯠꯂꯦ ꯍꯣꯔꯦꯟ ꯒꯣꯄꯤ ꯀꯦꯕꯒꯤꯅꯦ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯒꯤ ꯀꯦꯕꯒꯤ ꯃꯇꯦꯛ ꯑꯩꯈꯣꯏꯁꯨ ꯆꯪꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯄꯣꯁꯨꯋꯥꯟ ꯀꯔꯤ ꯄꯨꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯉꯥꯏꯔꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯒꯗꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯏꯕꯨ ꯂꯥꯛ ꯅꯥꯏꯈꯤꯗ꯭ꯔꯦ ꯃꯤꯅ ꯀꯦꯕ ꯍꯧꯔꯝꯕꯅꯤ ꯄꯨꯡ 6 ꯇꯥꯁꯜꯂꯦ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯆꯥꯛꯇꯤ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯔꯦ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯊꯣꯛꯑꯦ ꯑꯇꯩ ꯆꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯁꯨꯝ ꯏꯇꯨꯛ ꯊꯨꯀꯠꯂꯦꯕ ꯃꯌꯥꯝ ꯑꯩ ꯉꯥꯏꯔꯦ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯄꯨꯡ 6 ꯇꯥꯁꯜꯂꯛꯑꯦꯅꯦ ꯁꯥꯎꯅꯤꯡꯉꯦ ꯑꯕꯣꯏ ꯌꯥꯝꯅ ꯁꯟꯗꯥꯒꯤ ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯁꯜꯂꯛꯑꯦꯕ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯦ ꯄꯨꯡ ꯑꯃꯔꯣꯝ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯧꯔꯨꯔꯦ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃꯗꯤ ꯇꯨꯝꯃꯔꯣꯏꯗꯕꯅꯤꯅꯅꯦ ꯑꯗꯨ ꯌꯦꯡꯉꯁꯤ ꯃꯊꯪ ꯂꯣꯏꯔꯦ ꯃꯣꯏꯁꯦ ꯇꯥꯈꯠꯈ꯭ꯔꯒ ꯃꯥꯏꯒꯁꯦ ꯆꯥꯎꯔꯦꯅ ꯇꯧꯔꯤ ꯑꯗꯨꯒ ꯆꯥꯎꯖꯕꯅꯤꯅꯦ
ꯃꯌꯥꯝ ꯐꯖꯔꯕ ꯀꯦꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯦꯕꯤꯔꯤꯁꯦ ꯐꯖꯔꯕ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯃꯦꯟꯁ ꯇꯧꯕꯤꯔꯝꯃꯨ ꯃꯃꯤꯡ ꯑꯃꯅ ꯀꯩꯅꯣ ꯑꯅꯨꯔꯤꯃꯥꯅꯇꯥ ꯑꯃꯁꯤꯅ ꯃꯣꯏ ꯑꯅꯤꯅ ꯀꯦꯕꯤꯔꯤꯃꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁꯇ ꯑꯅꯤꯁꯦ ꯑꯣꯏꯅ ꯍꯥꯏꯔ ꯁꯨꯝ ꯇꯧꯔꯣ ꯇꯧꯕꯗꯤ ꯃꯣꯏꯅ ꯀꯦꯕꯗꯤ ꯐꯖꯔꯤꯃꯤꯀꯣ ꯑꯩꯅ ꯁꯛ ꯐꯖꯗꯕꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯒꯣꯄꯤ ꯕꯥꯔꯇꯣ ꯅꯨꯃꯤꯠꯀꯤ ꯑꯩꯅ ꯁꯨꯝ ꯀꯦꯕꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯕꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯤ ꯖꯒꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯝ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤ ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯠꯁ ꯇꯧꯕꯤꯔꯝꯃꯨ ꯐꯖꯕ ꯑꯅꯧꯕ ꯑꯣꯏꯕꯤꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯇꯥꯇꯥ ꯒꯨꯗ ꯅꯥꯏꯠ